Manipur top channel gi maikai de gi maru oibi I pausing miam na thamjagi ahanbada governor na khulai sarena tawna ba khangan khibadu gi matangda Kuki village volunteer na condition thamlakli English ngani ga kungo humdo gi me humdo gi Manipur tholakhiba irang sida state sponsor tawba mitai militia sina Kuki zo community gi matka satharakli bi hingsa gi web tuwan ba thawong kya sina maram oiraga isa ngak thoksana bu Kuki village volunteer sing tholakibani haina Kuki furuk ki lairiba village volunteer coordinating committee na phongdorak pagaluna governor Ajay Kumar Balana tha sigi kunda Manipur tangdu leitaba hanjilangna gi panamda singamadi tamda ain kaina khulai pairiba miyoi singna nimit tari ni gi manungda surrender tawna ba khangalakhiba du gi pakhum Piraduna village volunteer coordinating committee na governor Ajay Kumar Balada khulai surrender tawbigi matang na condition kya thamlakli Village coordinating committee na thadorokpa chiolamada governor Ajay Kumar Balana lamdam asita tangdu leitaba hanjilangna bu khulai surrender tawna khangalakibadu Kukijo miyam na taram oi tawbutabu Kukijo miyam na taliba demand sing adu mangjongna thabukto onthoklaba matamda khulai sing surrender tawge haina sirol sita phongdorokli Lubasina Governor Ajay Kumar Balada thamlakiba condition sing aduri Kukijo miyam gi right amadi isani isabu ngaksana bagi panamda Kukijo miyam na talib tongan ma legislature yauba union territory ama athuba matamda lengana pigadabani ngasi Manipur thoklibe irang asina maram moiduna singamasum tamgi marakta tokhai na leinari basina henadum ingna tapna lenhale Kukijo miyam na namna khunda leita aduna leidi mafam singdagi Manipur State Police personal sing lathokadabani tamda leiriba state armory degi luttaukiba kusukhulai sing paiduna Kukijo miyam gi marakta lan horiba mitai militia singi hana khulai sende tohalo isagi lam amadi Kukijo miyam gi punsi kanabagi dama khulai pairakhiba Kukijo village volunteer singbo ain gi thongda serak amata phangandana balenga ki meki digi tangai fadana hotnaraba matamda Kukijo village volunteer singna khulai thadokani haina governor Ajay Kumar Balada condition thamlakhibani amaromdana Malem nganba mihata sinaba mas farehri Haukibi December tarada moirang kampu awang laikai gi lampak nungthil pobop ta sakangnaba singna nongmaina kaptano hatkiba moirang kampu awang laikai digi laisram malem nganba sei taraga mapangi misiga mari lengana Porampal police station na case ma lakholaba matung thijin mada mihar asida sinaba Lamboi khul mapalai kai pukri so manakta gi posangbam sanahan maitai sei nifugumari apokgi mingpi lukhoi maitai kauba miyoy masunga si Manipur police na forward pagam hari panme abri hokiba February kunga mari de su Manipur police na malem nganbe gi mihata sina bani haiba miyoy ma Imphal East district ki manung sena laidiba Tiger Camp tagi thangjam thongamba maitai sei kunga taruk apokgi ming ti Sunil maitai kauba miyoy masu forward ki balai khrabani amarumdana Class 10 exam sahida anirak pangthoklabiyai Central Board of Secondary Examination CBSE na lakliba 2026 tagi hauna Class 10 gi bona loba examination sahi amada tangkak ani thongna pangthoknaba proposal thangalakre CBSE na thangalakhiba proposal duda Class 10 gi mahairoi sing na hairiba examination ani duda amuktamak natragana sahi amada pangthokadaba examination ani makta exam thabi yabi khudongsa ba masu pigani hairi Hiramasugi matan halaiba asida laidiba educationalist amadi policy makers ngi mekai digi tuan bu wakhalon kya phungdokna ba lep 3 su pawmuna makhatari amaramdana separate administration gi khongpham hena session hanana ba Kukijo council na susampu da mifam pangthokre English ngani ga kungu humdoi gi me humdigi horakhiba Manipur da thoklibi irang sida Kukijo community singna tongan ba separate administration natragana legislature yaw union territory amagi demand tawduna lakhiba dugi makhasa tharakpoina Kukijo council na sinduna susampu da mifam pangthoktuna separate administration gi demand khongpham hena sinkre Kukijo council na sinduna pangthokhiba mifam aduna Kukijo community gi kanglupta saliba tongan ba tribal community gi lusingba kya su saru yaki haidi Political solution ama puraktuna tangdu leitaba hanjilangna bagi mingda pangthokiba mifam aduda Kukijo Council ki General Secretary Reverend Dr. BL ngakthang na phongdokhibda Kukijo Council haidiba council asi nomenclature amanati haidiba council asi Manipur da leiriba Kukijo community miyamna thengnariba awaba singadu amat oina political challenge amada pukatuna Indian Constitution ki manungda leiriba provision ki makhara separate administration ki demand sangsilakhiba loop amane amadi makhatana sangsi gani hanasu magna phongdokhi susampura pangthokiba mifam aduda Kukijo community ki leiriba tuan ba tribe singi representative amadi
President Singna Amato Oina political goal amagi makada puna thabak sanction minanaba apamba wakalon fongdo na khiari ITLF ki leader amagi matung ina Kuki Jau Council na sinduna pangdo ki bami phamaduru saruk yari pa tungan malup kya gi lusing busingi marakta Kuki Jau miyam na tali political gi demand si phangnabagi dama political roadmap ama semduna makhata ba sanction na basu khana khia ki Mipamadura Kuki Jau Council ki mekedi ki pukhalaki ba action plan taret Mipamadura saruk yari ba lusing busing na wakalon amatu oina yanaduna athuba matamda thabak oina pangthokna basu warep lokhi hari Kuki Jau Council ki mekedi Indian Constitution ki Article 239 Clause A ki makhada Union Territory ama semduna Manipur ki tongan malaiwa ama semdana bu wapam pukat khari KZC ki President Helian Thang amasum lup asigi General Secretary Reverend Dr. BL Ngakthangna khuyekpiduna makasa tharakpo oina topa media sing report myan ba thamjagi NDTV da report tawba Myanmar gi irang more degi ma sort yogada lambi semba lepli heba media report myan ba thamjari Manipur gi more degi Myanmar phawraga Thailand gi ma sort yogada ba Asian highway semba gi thabak sing Myanmar da thokliba irang namar moidun leptuna leidi haina External Affairs Minister S. Joyshankar na phongdokre Kilometer listing amaga samri sangba Asian highway si hanadi hawkiba sai English ngani ga taraka mapanda lusinana ba panam thambada tuan ba maram singdagi thengnarakibani adumaina mak Myanmar-dagi irang laina laina hawkiba sai English ngani ga kungo humdoi gi July tha phawbadagi lambi sembagi thabak sada humdragi sangda lusinkrabani India yumlon kairona baga lainagadaba mari lainaba Neighborhood policy ki makhada semgaliba India, Myanmar, Thailand trilaterals IMTT highway shina India na Association of Southeast Asian Nations Association ga hena phabamari thamnabigi game changer oigadabani haiba wapum Union Minister na thamki India gi neighborhood first policy da tuan malebak singa samnari lambi singi thabak singda yamna khumang chaksinduna lakpaga loinana COVID laina gi matamda lambi singa si phawraga Bangladesh Bhutan Nepal natragana Myanmar na singma yumlo na balebak singi COVID ki vaccine sing yahon khibani haina mak na phongdokhi Guwahati da pangthokpa advantage Assam Summit ta ek first ki session da wangang na duna Joy Shankar na hai New Delhi ga Asian lebak singi gi marakta lepa leitana manglom na sangsinduna aphaba mari laina baga loinana amaga hena session na ba mari laina duna lakhi Myanmar da lairibi irang na maram moiduna aphaba thaba asida apan bale halabasu solution ma puthokpa darkar oi haba wapam mak na thamki Minister Joy Shankar na hai Myanmar da oiriba phibam da IMTT highway project lephale Masi Myanmar gi sarang na ba phibam aphaba madi athubigi oina lakhotliba thaba sibu lephan badi aikhoina ngamloi khongthang asi manglom na satkadaba political gerba solution ma puthok patai hauki basai English ngani ga kungo humdoi gi July tha phawbada IMTT highway sembagi thabak sada humdra gi sangda lusinkhre kilometer listing amaga samri sangba highway sida kangpha lambi da India ga kharnok Asia gi lewak sing samnaduna lalon itik business haksel mahai masing tamba masum tourism gi matana leba ohungi marakta hena phaba mari sagatgadabani highway asina Manipur gi more gi Myanmar phawraga Thailand gi ma sot semgadabani trilateral highway asu lusinduna satpa hogadaba sapsaba matam na singba pibalaiti yamna maru oiba lambi asu sembagi thabak tungan maram singdagi hana panduna lakli hanadi lambi asu English ngani ga taraga mapangi December thada lusinduna satpa horoba yai haina panaramani India ki neighborhood first policy hairaga khangnaba thausilasina hek yumlona leiba lebak singa lainaba mari gi thabak sing yengsinduna lakmani Union Minister Joy Shankar na hai aikhoina anawba lambi sing checkpoint sing rail link sing amasum waterway sing power grid sing thauge pipeline sing amasum sathok sing gi khudong saba sing uri lakadari sahi singda hena urakhi gani solution sing da yengdaba problem sing da yengba sing sulai haiba wapam thamladuna regional growth haiba sida amaga thamoi sing na mating pangnaba mathok dai haina minister na phongdokhi tuan bi hiram sing da Japan amasum South Korea na sen thunga mari lainaba thabak singda asabu thaudang lauduna lakhi haiba wapam thamladuna Japan awang puklam damna sathok sinamadi educational science ka mari lainaba development projects sing paikhatli haiba wapam Union Minister na thamkena su pawna makhata na report tawri
Manipur University की गेट नंबर 1 का नकनन लैरिबा क्यामगई मनिंग लेकाई दे लैरिबा पेनेसिया बोर्डिंग एंड ट्यूटोरियल सेंटर की अनोब एकेडमिक सेक्शन 2025-2026 की एडमिशन फॉर्म थाजब हौसरे क्लास 5 तगी क्लास 10 फावगी तमलेबा महारोई नुपा मचा सिंखक्तगी ओइबा बोर्डिंग असिदा थंबीदुना एक्सपीरियंस लेरबा ओजासिंगी गाइडेंस की मखादा अदोमदोंगी इसासिंगबु असंगबु खुनायमगी असंगबा युम्बी अमगिदमक होटनजबगी खुदोंगचाबा सिलोबि हौ हेन नुंगाइबा पावमना स्टैंडर्ड रोबोट कैथोलिक प्रीमियर इंग्लिश एकेडमी MI एकेडमी न सिंगबा छात्र सिंगिदमक मफम चारबा बोर्डिंग असिदा फ्री ऑफ कॉस्ट ता बेम की सर्विस थमजरी लोइना लोइना CCTV कैमरा ना सिक्योर तोरबा कैंपस असिदा एकेडमिक त नतना angang sing sanaba madi extra curriculum activity singi kudong saba sa phangbigan meritorious oiraba satra singi damakta 100% scholarship ki kudong saba su phangbigan relief camp da riba kudong sadraba mahairoi singi damakta su 50% की स्कॉलरशिप की अखनब सिट खरा से थमजरी अखनब सिट ओइबा मरमना हाना लाख छात्र सिंगदा हेन खुदोंगचाबा पिजगनी अकुप मोरोगदमक हौजिंग अंगसिमक कांटेक्ट तोपिरो 6909918320 नत्रगना 9362115909 दा हौजिमक कांटेक्ट तोपिरो मखाचा थरक पोइना तो पावना PR थमलकपि की मातांगना मखाताना डिवीजन बेंच खनरगने हरि हाउखिबा थासिगी तरागुमदोइना मणिपुर की गवर्नर अजय कुमार बालान स्टेट इंडियन कॉन्स्टिट्यूशन की आर्टिकल 356 प्रेसिडेंट रूल थमजलकपि की मातांगदा हाई कोर्ट ऑफ मणिपुर लंखलकपा रिट पिटिशन अमगी हियरिंग मखाताब डिवीजन बेंच तखननब कोर्टना ऑर्डर लौथोखरे स्टेट असिदा PR थमलखिबा सिमरम चादे हाइदुना थोक्सोम सुरस कौबा मियोमना हाई कोर्ट ऑफ मणिपुर रिट पिटिशन फाइल लंखलखि फाइल असिगी नंबर 155 ऑफ 2025 नि पिटिशन असिगी रेस्पोंडेंट्स द यूनियन ऑफ इंडिया की मदद लंखलखिबनी फाइल असिगी हियरिंग असि हाई कोर्ट ऑफ मणिपुर की जस्टिस ए गुनेश्वर शर्मा की बेंच दा हियरिंग सतखि हियरिंग अदुदा रेस्पोंडेंट काउंसिल असिना गवर्नमेंट ऑफ इंडिया की मुचिलिबा सोलिसिटर जनरल ऑफ इंडिया तुषार मेहता एडवोकेट जनरल ऑफ मणिपुर लेनिन हिजम DCSI लर्नेड केस समरजीत लोइना लर्नेड पाइखोमन सिंगबा म्यूट सिंदुना मोचिंदुन हियरिंग सतखि सदखिबि हियरिंग अदुदा मिनिस्ट्री ऑफ होम अफेयर्स न थासगी तराकुमरि थोकिबि नोटिफिकेशन GSR 134 क्रॉस ई की मखाद स्टेट असिदा इंडियन कॉन्स्टिट्यूशन की आर्टिकल 356 ओइना प्रेसिडेंट रूल्स चलाई रखिबनि हाइदिबा नोटिफिकेशन असिबु पिटिशनर की काउंसिल न मरम सादे हाइना फाइल लंखलखि कोना नकलनिम की सबमिशन सिंग तारबा मतुंग केस असि की मखाताबि हियरिंग कोर्ट असिमा की डिवीजन बेंच सथननबा हाई कोर्ट ऑफ मणिपुर की चीफ जस्टिस की मखुत्ता खनबिनबा ऑर्डर असिना ngasi खंगनख्रेनसु पाउसदा मखाताना फोंदुरकली अतप पावमना थोंजु एसेंबली कंस्टिट्यूएंसी की BJP की टिकेट करक्तुना मिनिस्टर ओइरमखिबा थोंगाम बिसोरजन अमसुम कुमजा इंग लिसिंग अनिगा कुनगी निथुदा पांगथोकिबा तरानिथोइ सुबा मणिपुर लेजिस्लेटिव असेंबली की मिखलदा महाका लंबा तौनखिबा कैंडिडेट सिंग अमसुम RO अमगी मथक्ता ACSC की कांग्रेस मिरेप ओइखिबा शेरम नेकेना फाइल तौरखिबा इलेक्शन पिटिशन नंबर 4 ऑफ 2022 की मखासा थरकपा वयलदा ngasi हाई कोर्ट ऑफ मणिपुरना अपॉइंट तौबा एडवोकेट कमिश्नर की ममांगदा MLA थोंगाम बिसोरजित मसिनंखरे हाइरिबे इलेक्शन पिटिशन असिगी रेस्पोंडेंट नंबर 1 सु ओइरिबे MLA सि पिटिशन असिगा मदि लेना हाई कोर्ट ना फ्लेम तौकिबे इशू सिंगसु डिफेंस विटनेस नंबर 11 ओइरिबने हाइदि लोइना कोर्टना फ्लेम तौब इशू सिंग मरी लेना सथरक वयल की मनुंगसना रांगमा एडवोकेट कमिश्नर की ममांगना लाक्तुना मसिनंगिबने अदोमेनमा प्रोसीडिंग असि रांग लुसिन ngамखिदबदगी मथंग थागी तरेट की नुंगथिल पुंग अनिदा हाई कोर्ट ऑफ मणिपुर की कोर्ट नंबर 6 ता मखातन सथरगने हाइदि एडवोकेट कमिश्नर की ममांगना भागपु मसिन हंगबदन तना क्रॉस एग्जामिनेशन की थाबुक सथरकली बने हाइनसु पाव मुन मखातन फोंदोरकली अमरोमदना एक्सीडेंट अमा लेखिद्रे मंगा सोकले हाइदि हाइरिबे थौदोसि ngरang नुमिजुंगबा मातुंग पुंग अमगा मखाइरोम तरकपदा इम्फालदगी सीमेंट योट अमदी वान सिंगबु पुरखिबा ट्रक AS01 JC9238 सेनापति डिस्ट्रिक्ट की तिंगसोंग खुलदगी किलोमीटर 10 रोम चलगा लैबा मफम अमदा एक्सीडेंट थोपदा ट्रक असिदा तोंलखिबा सिनमी अमा सिरेदुगा अतोप मंगाना सोकले हाइदि लैखिद्रब सिनमी अदुगी ममिंग AMD तालिब सैकुनगा मरि अपकपा AMD तामिकावी थवाल डिस्ट्रिक्ट की कैबुंग मखा लेकाइदगी हाइनसु पावमन मखाताना फोंदोरकली लोइसलकपोइना तोपा पावमना
Aying asagi khal kai tharakli ba sithingau na bhona bada ekoi khudimak thawang lominasi governor Malem goina singna ba mo oiri ba aying asagi khal kai tharakli ba sina ekoi gi ecosystem da singna ba dana tana Manipur gi ina khulaba flora masum fauna da sowalak pa maram na mausa gi khal kai tharakli ba sibu kanana bhona bada ekoi khudimak na thawang lominasi haina governor Ajay Kumar Bala na appeal dokre Implications of climate change and conservation of national resources and cultural heritage 2025 habi hiramna nominini subna sathagada national conference among asi Manipur University gi auditorium da hokdokre Manipur University gi Department of Life Sciences Botany National Institute of Ecology International Journal of Ecology and Environment Science Loktak Development Authority amadi Manipur lenga ki Directorate of Environment and Climate Change na punuk samna sinduna pangthokadoriba National Conference adu hawdokpagi thoramna Manipur gi Governor Ajay Kumar Bala Manipur lenga ki Chief Conservator of Forest amadi Head of Force Anurag Manipur University ki Vice Chancellor Professor N Lokendra Life Science Botany Department Head amadi Thauramasi ki Organizing Committee ki Convener su oiriba Professor Kanan Bala Sarangthem amadi Loktak Development Authority ki Chairman M Ashni Kumar Singbar Mithunglen Singoki Conference asiga mari leinana souvenir amasu phongki National Conference adu hawdokpaga mari leinana athoiba mithunglen gi warol piroduna Manipur gi Governor Ajay Kumar Balan hai India da climate change saithing asi adumak lairabadi kari oirakani haibisi ekoi khudimangna khangnaraba ngaktani maram aduna saithing asi karamna thengnagani haibisi ngana khanthamina ba mathautai hainasu paus to makhatana phongdoki adu tendang na sumna myam na thamjaramge hauji koina di myam paus su matang sai lusinjarage masum makhata banaw ba update myam punang ngamina sena channel sigi maikedi gi myang phawna makhatana thamjari makhata banaw ba update myam punang ngamina si